ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ UNLF Manipur People's Army MPA 293 battalion Nongsum. Ay isasu yaudari aduga saidagi ayuktagi mi meyam ama pundana leire abawga sorok machin bawga leiri aduga hojikse kaino tawraga tear gas kapakpadagi mi sokna ga ukhatkibasu yaure aduga hojiksu mayam ama RPF meyam ama adai police meyam ama paidana ulap sumaina tawba situation Manipur dagi akhoi Nongsum dagi MPA gi kangbu se lokthokani habada akhoi na MPA leiragadi akhoi da arumba ama phawbodo makhoi lokthokhragadi lakadori base karamain tawdoino akhoi bu protect tawbidora kaidawdoino habado singnaba nungnangnaba leibadagi akhoi na nupi meyam ama thomjallaga ngasi Manipur gi mafam kaya kaya dagi thomjallaga hauji akhoi lairibani imam meyam amana hujik lairiba kaino meyam sida request tawri tear gas kaphan bigano na hujiki wena di masi video se thajak charake